ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯉꯛꯁꯝ ꯌꯧꯔꯦ ꯗ꯭ꯔꯒꯁꯦ ꯐ꯭ꯔꯤꯗ ꯃꯌꯨꯝꯗ ꯐꯝꯃꯒ ꯔꯤꯇꯦꯂꯤꯡꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕꯗꯨꯃꯥꯏꯅ ꯔꯤꯇꯦꯂꯤꯡꯒꯁꯦ ꯇꯧꯔꯛꯑꯅꯦꯕ ꯍꯣꯜꯁꯦꯜꯒ ꯇꯧꯕꯒ ꯌꯥꯎꯋꯦ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅꯁꯨ honestly sincerely ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯗ꯭ꯔꯒ ꯅꯤꯁꯥꯒꯤ ꯀꯥꯔꯣꯕꯥꯔ ꯇꯧꯔꯤꯕ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯄꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯖꯁ ꯃꯦꯇꯔ ꯑꯣꯐ 3 months ꯁꯤꯁꯦ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯝꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯥꯕ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯨꯄꯥ 50-100 ꯄꯤꯔꯒ ꯃꯈꯣꯏꯁꯦ ꯁꯤꯒꯤ ꯃꯌꯣꯝ ꯑꯃ ꯄꯤꯔꯅꯦ ꯃꯌꯣꯝꯁꯦ ꯆꯠꯂꯣ ꯀꯣꯡꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯈꯦꯔꯒꯥꯎꯗ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯆꯠꯂꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯇꯣꯝꯕ ꯆꯥꯎꯕ ꯀꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯉꯣꯟꯗ ꯁꯤ ꯄꯤꯈꯣ ꯁꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯂꯨꯄꯥ 100ꯁꯦ ꯄꯥꯏꯌꯣ 200ꯁꯦ ꯄꯥꯏꯌꯣ ꯍꯥꯏ ꯑꯗꯩꯗꯤ ꯃꯥꯗꯤ ꯂꯨꯄꯥ 50-100ꯁꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯥꯎꯕ ꯁꯦꯟꯐꯝ ꯑꯣꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤ ꯂꯨꯄꯥ 150 ꯐꯥꯎꯕꯒ ꯄꯤꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯑꯍꯟ ꯅꯨꯄꯤꯁꯤꯡ ꯀꯔꯤꯝ ꯈꯪꯖꯗꯕ ꯃꯥꯅ ꯄꯤꯔꯛꯏꯁꯤ ꯀꯔꯤꯅꯣꯗꯣ ꯈꯪꯖꯗꯕ ꯁꯤꯒꯇꯪ ꯏꯅꯦ ꯅꯪ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯎꯁꯦ ꯁꯤꯒꯤ ꯄꯩꯇꯨ ꯈꯥꯎꯁꯦ ꯁꯤꯒꯤꯁꯤ ꯅꯪꯅ ꯄꯥꯏꯔꯒ ꯁꯤꯐꯥꯎꯇꯪ ꯄꯨꯕꯤꯔꯛꯎ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯀꯣ ꯑꯗꯨ ꯈꯛꯇꯪꯁꯦ ꯅꯪꯒꯤ ꯂꯨꯄꯥ 150ꯁꯦ ꯅꯪ ꯀꯩꯅꯣꯝꯃ ꯆꯥꯎ ꯉꯥ ꯁꯔꯥ ꯑꯃꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯤꯗꯒꯤ ꯍꯧꯋꯦ ꯗ꯭ꯔꯒꯀꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯐꯤꯀꯤꯡ ꯄꯣꯏꯟꯠꯁ ꯑꯗꯨꯗꯩ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯌꯨꯝꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯌꯣꯜꯂꯝꯕꯒꯤ ꯄꯨꯔꯝꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯁꯥꯒꯩꯅꯤ ꯍꯥꯏꯅ ꯌꯣꯛꯈꯠꯅꯔꯒ ꯀꯟꯁꯟꯅꯔꯒ ꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯉꯛꯁꯝ ꯌꯧꯔꯦ ꯗ꯭ꯔꯒꯁꯦ ꯐ꯭ꯔꯤꯗ ꯃꯌꯨꯝꯗ ꯐꯝꯃꯒ ꯔꯤꯇꯦꯂꯤꯡꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕꯗꯨꯃꯥꯏꯅ ꯔꯤꯇꯦꯂꯤꯡꯒꯁꯦ ꯇꯧꯔꯛꯑꯅꯦꯕ ꯍꯣꯜꯁꯦꯜꯒ ꯇꯧꯕꯒ ꯌꯥꯎꯋꯦ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅꯁꯨ honestly sincerely ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯗ꯭ꯔꯒ ꯅꯤꯁꯥꯒꯤ ꯀꯥꯔꯣꯕꯥꯔ ꯇꯧꯔꯤꯕ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯄꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯖꯁ ꯃꯦꯇꯔ ꯑꯣꯐ 3 months ꯂꯨꯄꯥ 200 ꯂꯧꯔꯒ ꯊꯥꯗꯣꯛꯑꯝꯕꯒꯨꯝꯕ 150 ꯂꯧꯔꯒ ꯋꯥꯌꯦꯜ ꯇꯧꯔꯝꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯃꯃꯥꯡꯗ ꯇꯥꯈꯤ ꯃꯤꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯗꯨꯝ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯈꯛ ꯂꯩ ꯃꯄꯥ ꯃꯇꯣꯟ ꯁꯥꯒꯩ ꯅꯥꯇꯩꯅ ꯃꯆꯥꯗꯣ ꯃꯥꯒꯤ ꯃꯅꯥꯎꯗꯣ ꯃꯥꯒꯤ ꯃꯆꯥ ꯊꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯅ ꯗ꯭ꯔꯒ ꯌꯣꯜꯂꯛꯀꯥꯟꯗ ꯃꯅꯥꯎꯁꯤꯡꯗꯨꯅ ꯃꯌꯥꯝꯕꯅ ꯗ꯭ꯔꯒ ꯌꯣꯜꯂꯛꯄ ꯀꯥꯟꯗ ꯀꯩꯗꯧꯔꯅꯤ ꯃꯤꯠ ꯎꯝꯁꯜꯂꯅꯤ ꯅꯥꯀꯣꯡ ꯃꯦꯟꯁꯜꯂꯅꯤ ꯑꯗꯨꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯏꯀꯣꯝ ꯀꯣꯝꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯖꯣꯟꯒꯤ ꯐꯤꯕꯝꯗ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛꯁꯦ ꯑꯥꯏꯟ ꯀꯥꯅꯨꯟ ꯂꯩꯇꯕꯒꯨꯝ ꯗ꯭ꯔꯒꯁꯦ ꯐ꯭ꯔꯤꯗ ꯃꯌꯨꯝꯗ ꯐꯝꯃꯒ ꯔꯤꯇꯦꯂꯤꯡꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕꯗꯨꯃꯥꯏꯅ ꯔꯤꯇꯦꯂꯤꯡꯒꯁꯦ ꯇꯧꯔꯛꯑꯅꯦꯕ ꯍꯣꯜꯁꯦꯜꯒ ꯇꯧꯕꯒ ꯌꯥꯎꯋꯦ ꯄꯨꯂꯤꯁꯅ ꯐꯥꯕꯒ ꯔꯦꯀꯣꯔꯠꯇ ꯁꯨꯝ ꯈꯕꯔ ꯀꯥꯒꯖꯇ ꯄ꯭ꯂꯁ ꯔꯦꯀꯣꯔꯠ ꯃꯈꯩ ꯆꯦꯛ ꯇꯧꯔꯨꯕ ꯀꯥꯟꯗ ꯑꯗꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕ ꯇꯨꯄꯤ ꯎꯞꯇꯅ ꯀꯨꯔꯇꯥ ꯁꯦꯠꯇꯅ ꯃꯁꯤꯗꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯁꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯀꯥꯟꯗꯅ ꯀꯣꯗꯥꯏꯟꯁꯤ ꯊꯛꯑꯒ ꯐꯖꯅ ꯃꯪꯉꯒ ꯂꯩ ꯊꯣꯛꯄ ꯑꯗꯨꯝꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯃꯁꯤꯗꯒꯤꯅꯤ ꯁꯃꯥꯖꯇ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯔꯛꯄꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯄꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯀ꯭ꯔꯥꯏꯝ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯆꯞ ꯆꯥꯅ ꯊꯤꯒꯠꯂꯨꯕ ꯀꯥꯟꯗ ꯂꯥꯁ 3 decade ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯣꯏ ꯗ꯭ꯔꯒ ꯆꯥꯕ ꯌꯣꯟꯕ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯃꯤꯗꯣ ꯀꯩꯁꯨ ꯃꯇꯝꯈꯔ ꯃꯥꯅ ꯈꯜꯂꯝꯒꯅꯤ ꯑꯩ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ ꯄꯩꯁా ꯈꯔ ꯇꯥꯜꯂꯦꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯟꯖꯜꯂꯒ ꯑꯩꯅ ꯇꯧꯕ ꯐꯠꯇꯕ ꯀꯔꯃꯗꯨꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯍꯤꯡꯉꯤꯉꯩꯗ ꯑꯗꯨꯃꯛ ꯐꯪꯒꯅꯦ
ꯑꯩꯅ ꯍꯤꯡꯉꯤꯉꯩꯗ ꯐꯪꯗ꯭ꯔꯒꯁꯨ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯑꯗꯨꯝ ꯐꯪꯍꯧꯒꯅꯤ ꯂꯩꯈꯥ ꯇꯥꯒꯅꯤ ꯎꯠ ꯑꯣꯜꯂꯒ ꯃꯥꯡꯒꯅꯤ ꯎꯠ ꯑꯣꯜꯂꯒ ꯃꯥꯡꯒꯅꯤ ꯀꯔꯤꯃ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯑꯗꯨꯅ ꯃꯤꯒꯤ ꯃꯆꯥꯁꯤ ꯁꯅꯣꯏꯅ ꯁꯤꯟꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯍꯥꯟꯅ ꯁꯤ ꯍꯥꯏꯕꯁꯦ ꯀꯧꯗꯕ ꯐꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯐꯠꯇꯕ ꯃꯈꯩꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯟꯁꯤ ꯃꯨꯊꯠꯁꯤ ꯆꯨꯝꯊꯣꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯕ ꯐꯖꯅ ꯍꯥꯏꯕꯤꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯆꯩ ꯁꯤꯖꯤꯟꯅꯧ ꯍꯥꯏ ꯆꯩ ꯊꯥꯎ ꯍꯥꯏꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯁꯤ ꯐꯖꯅ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯆꯩ ꯊꯥꯎ ꯍꯥꯏꯕ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯊꯧ ꯃꯔꯝ ꯆꯥꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅꯁꯨ ꯑꯣꯅꯦꯁꯂꯤ ꯁꯤꯟꯁꯤꯌꯔꯂꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯗ꯭ꯔꯒ ꯅꯤꯁꯥꯒꯤ ꯀꯥꯔꯣꯕꯥꯔ ꯇꯧꯔꯤꯕ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯄꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯖꯁ ꯃꯦꯇꯔ ꯑꯣꯐ 3 months 6 months ꯈꯛꯀꯤ ꯀꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏ ꯑꯁꯤꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯐꯖꯅ ꯑꯥꯏꯔꯟ ꯐꯤꯁ ꯁꯤꯖꯤꯟꯅꯔꯒ ꯀ꯭ꯂꯕ ꯂꯩꯔꯤꯕ ꯅꯤꯁꯥꯕꯟ ꯂꯩꯔꯤꯕ ꯀꯝꯄꯨꯛ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯀꯝꯄꯨꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯈꯩꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯊꯃꯣꯏ ꯆꯥꯎꯕ ꯑꯃꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯈꯛ ꯆꯪꯉꯤ ꯂꯨꯄꯥ 200 ꯂꯧꯔꯒ ꯊꯥꯗꯣꯛꯑꯝꯕꯒꯨꯝꯕ 500 ꯂꯧꯔꯒ ꯋꯥꯌꯦꯜ ꯇꯧꯔꯝꯕꯒꯨꯝꯕ ꯁꯨꯝꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯃꯃꯥꯡꯗ ꯇꯥꯈꯤ ꯃꯤꯠꯅꯗꯤ ꯎꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯇꯥꯕꯅꯦ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏꯖꯔꯣꯏ ꯀꯅꯥꯒꯨꯝꯕꯅ ꯀꯜꯂꯛꯄꯗꯒꯤ ꯃꯤꯍꯧꯕꯗꯒꯤ ꯂꯥꯟꯅ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯑꯦꯚ꯭ꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯩꯁꯤ ꯐꯖꯅ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯂꯁ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯂꯣꯏꯅꯅ ꯅꯥꯞ ꯑꯣꯏꯅ ꯂꯩꯔꯤ NCB ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒ ꯇꯥꯏ ꯑꯞ ꯇꯧꯔꯒ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯗꯨꯝꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯗꯦꯜ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣই ꯂꯣꯏꯅꯃꯛꯀꯤ ꯑꯗꯨꯝ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯒ ꯂꯩꯔꯤꯕ ꯗꯥꯏꯇꯗꯣ ꯑꯗꯨꯗ ꯑꯦꯛ ꯇꯧꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯃꯤꯟꯅꯕ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯊꯥ 3-4 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯖꯒꯥ ꯈꯔꯗ ꯗ꯭ꯔꯒꯀꯤ ꯃꯤꯅꯥꯟꯁ ꯂꯩꯕꯁꯤꯡ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯦ ꯆꯨꯝꯊꯣꯛꯅꯅꯕ ꯀꯟꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯕꯨ ꯃꯍꯤꯛꯁꯤꯡ ꯑꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯐꯥꯗꯣꯛꯑꯒ ꯃꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯨꯊꯠꯍꯧꯗꯕ ꯆꯨꯝꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈꯤꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯃꯥꯖ ꯑꯣꯏꯔꯒꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯆꯍꯤ 10-15 ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤꯅ BA MA MBBS इंजीनियरिंग MBA फाउबा तमिसे चही 19 18 years 18 years लाइक तमनबा मतुंगदि समाज अदु नेक्स्ट डिकेड तदि कोई नॉलेज बेस्ड सोसाइटी ओइरने अदुगी चपचाबा मही हंगनी फिनिशिंग लैगने अदुगा ड्रग सिना क्या सोगन के कंदा ngasi ड्रग चाबा तंबीखी बसे ड्रग सुम चाबा तंबीखी बसिना मसीगी फतबे इफेक्ट से चप चाना मधुगी एक्सप्रेशन कम कांदा तोरकने कांदा आफ्टर 5 years the express तोरकने चही मंगागे मतुंग द समाज तो कोई सुम चारा तिंजंग कैजंगबा मौंग मरिन तादबा क्राइम मैमना मुमसलगा लैबा क्रिमिनल न मसिंग हेनबा अदुम लब समाज अमा ओइखिना अदुरगदि अदुम लब समाज अदुदि अदुम मांगखनी मतमगी इरोनद मुतखरगने अन हाइरिबसिंग असदगी कन्मिन्ननबगी दमक्ता ख्वाइदगी मथौ तारिसे ममा मपा ओइबसिंग गार्जियन सिंग गे अचौबो दायित्व अमखक लै अनि सुबदा नन मपन तरामथोय दगी हौरगा मयुम मकई पालबा मेच्योर ओइरबा सही 35 90 इवन सही 50
ꯁꯨꯔꯕ ꯑꯍꯟ ꯐꯥꯎꯕ ꯗ꯭ꯔꯛꯅ ꯁꯣꯛꯍꯟꯕꯒꯤ ꯃꯃꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈꯔꯦ ꯊꯦꯡꯅꯈꯔꯦ ꯐꯠꯈꯤꯗ꯭ꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄ ꯅꯝꯕꯔ 4 ꯁꯤꯖꯤꯟꯅꯕ N10 ꯆꯥꯕ ꯇꯦꯕ꯭ꯂꯦꯠ ꯆꯥꯕ WY ꯁꯤꯖꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯡ ꯈꯛꯇꯪ ꯑꯁꯤ ꯗ꯭ꯔꯒ ꯆꯤꯡꯕ꯭ꯔꯥ ꯒꯥꯟꯖꯥ ꯊꯛꯄ ꯑꯁꯤ ꯈꯛꯇꯔ ꯍꯥꯏꯔꯒꯗꯤ ꯅꯠꯇꯦ ꯇꯝꯕꯥꯀꯨ ꯁꯤꯖꯤꯟꯅꯔꯤꯁꯦ ꯈꯩꯅꯤ ꯖꯔꯗꯥ ꯇꯂꯥꯞꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯁꯨ ꯗ꯭ꯔꯒ ꯆꯤꯡꯉꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯥꯞꯊꯣꯛꯄ ꯇꯝꯕ ꯑꯍꯥꯟꯕꯗ ꯅꯝꯕꯔ 1 ꯑꯗꯨꯒ ꯁꯃꯥꯖꯇ ꯐꯠꯇ꯭ꯔꯕ ꯃꯤꯠꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯕ ꯃꯍꯥꯛꯇꯤ ꯗ꯭ꯔꯒ ꯌꯣꯜꯂꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯩ ꯗ꯭ꯔꯒ ꯆꯥꯏꯁꯦ ꯈꯪꯉꯕꯗꯣ ꯀꯟꯈꯠꯂꯒ ꯌꯣꯛꯈꯠꯂꯒ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯆꯪꯁꯜꯂꯒ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯤꯁꯥꯕꯟ ꯃꯣꯍꯜꯂꯥ ꯀꯃꯤꯇꯤ ꯃꯌꯥꯝꯁꯤꯅ ꯆꯪꯁꯜꯂꯒ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯦꯡꯅꯃꯤꯟꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯑꯥꯏꯔꯟ ꯐꯤꯁ ꯁꯤꯖꯤꯟꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯆꯥꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯦꯗꯤꯛ ꯇꯥꯔꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯕ ꯑꯗꯨꯝꯂꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯝꯕꯤꯔꯒ ꯃꯈꯣꯏꯕꯨ ꯐꯖꯅ ꯑꯩꯈꯣꯏ ꯗꯤ ꯑꯦꯗꯤꯛ ꯍꯥꯏꯕꯗꯤ ꯗꯤ ꯑꯦꯗꯤꯛꯁꯟ ꯇꯧꯍꯜꯂꯒ ꯗ꯭ꯔꯒ ꯆꯥꯕꯗꯣ ꯊꯥꯗꯣꯛꯍꯜꯂꯒ ꯃꯍꯧꯁꯥꯒꯤ ꯅꯣꯔꯃꯦꯜ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯅꯅꯕ ꯄꯨꯔꯛꯄ ꯌꯥꯅꯅꯕ ꯁꯤꯟꯕꯤꯕ ꯑꯃꯗꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯄꯨꯔꯛꯑꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯍꯥꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯇꯤꯜꯍꯜꯂꯒ ꯁꯣꯁꯥꯏꯇꯤꯒꯤ ꯑꯐꯕ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯝꯂꯕ ꯃꯤꯑꯣꯏ ꯃꯤꯁꯛꯁꯤꯡ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯑꯩꯅ ꯉꯁꯤ ꯊꯝꯖꯔꯝꯒꯗꯣꯔꯤ